Irang kanba mafamsingda Manipur sarkarda drone signal jammers thamnabagi thabak paikhatpa hawragani haina Social Welfare Minister Haikam Dingona phongdokre. Kukautruk amadi katangmanda drone sizinaduna bom thadarakiba ITLF drone expert adu masakhang bungamle misaga dugimame haupu baifai kawe hari. Kuki militant singna drone sizinaduna landaragniba asi drone expert oriba retirement fanglabase kwiti singamadi Myanmar dagi changsilapa miyoi singna Kuki militant singda ningthina takpi tambibani haina former IG BSF Manipur PK Misrana phongdokre. Wafam ase News 9 loba interview amda phongdokhibani. Delhi da Kukiland office hangbada government na thingdribasi karigino. India bu mache tana thugaiduna makhoigi anoba country ma semnaba kanna lan thengnaliba Kuki singi illegal flag kaloinana Kukiland office New Delhi da hangaliba se Narendra Modi amadi Amit Shah na hangba ya halibasi karigino haina Lisiprian hangakli. Loina na makhoigi address di house number 410 second floor People Shop Hatsal Road, Sani Bazaar near Mohan Garden, Uttam Nagar, New Delhi 110059. Imphal da attack tawriba khutima mafam asidagi pre-plan tawbani hainasu Lisipriana mention tawri. Pura Kukiland embassy gi type ni office ka nungtigi kanadana tawri haina Lisipriana phongdoragli. Kautrukta numidang duty tawba lakiba village volunteer force ki gypsy nga seyu duty loiraga tholakpada sakhangdaba singna huranbi khre haidi. Hariba gypsy asi mamang amadi thonggi nakanda logo sunna pi haidi kanagumbana thengnabirabadi 6009212129 da pau pibi hairagli. Makha chatharakpada Arambai Tengul gi lusing pura korongan mukhumana suma thamlagli madudi Kuki na kaidonungda wari sase yaroi se hanadagi adum haivani aidi maramdi moida lan natana option laite adu taw ada taw haibagi mahutta tholaklaga kari tawsigi kamai tawsigi yauksinba mina yamladi nahana mai paklani asumna korona thamlagli mathangda Robin mangana so asumna thamlagli madudi thawai kobak ta haptuna sigadra hingna halakadra khangdamakhai ima leba kalliba lanmigi jipsi phawba puran basidi tasengna langheki wakalni sidagi hena pikpa mi leiraroi sumaina tawradi lan phawba chatawba tansilakle sigumba sikarigoba farabadi miyang warauganu punsigi kawraroi daba mami thamamgani ko asumna Robin mangana su thamlagle makha chatharakpada drone sizinaduna micham praja amadi security forces mathakta bom thadarakpabu chief minister and biren singna condemn torokre.